Image PAODAM yang tabi rum singbu tam kuan narim na taram nok sabulani kurum jari. Lone na ngasigi merumu pau pijari. Olympic event singi district singa su pangtok lagani hai na si Mr. Y Kemsana High Grade. Kaksing District Hockey Association ki nau na thau pugadap sing khan magi me pham pangtok rai. Democratic Women's Front ki sakang maikang nabudi thram ama pangtok rai. Loinana 4th Maipak P Memorial Trophy 2026 ki ahum suba mafam Sana FC na kanbangam kre. Hojik mapung e pau lowirasi. Satliba thasigi tang nipan dagi hoduna sports event kaya na sarug yaduna Bisnupur district ki tongan mafam singda Bisnupur District Olympic Association Bisnupur amadi District Administration Bisnupur punna kusamna na sinduna pangtoktuna lakiba first Bisnupur District Olympic Games 2026 singai lampak moirang da ngasi loisin krei Thoromadura Manipuri Governor Ajay Kumar Bhala, Chief Minister Yumnam Khemsan, Home Minister Govindas Konthokjam, Oinam ACG MLA Irengbam Nalini Devi, Moirang ACG MLA Thongam Santi, Thanga ACG MLA Tongbram Rovindro, Chief Secretary Dr. Punit Kumar Goyal, DC Bisnupur Puja Elangbam Amadi, Bisnupur District Olympic Association ki President N Mangina Athobe Mitumen Singwena Sarug Yaki. Thromadura Bisnupur District the Lady Sports Association singi singda memento P the Naikai Kumnaba Utki Doina athlete ki Makok Matang Tarak Singda medal certificate Piduna Puning Tawat ki Mr. Yumnam Khemsana Phono Kibada Olympic event sing asi district level da Tauba Han Boyna Hodokraba Matung Bisnupur District da Anisuboina Hovani Makata Nasu Singi District Singda Pangtok Kare Asumba district level Olympic events sing si lakpuna tungi mirol da sanori sing da international level Europe pada achobo mateng origani Manipur se malem gi miyam na art and culture sports da singthanaba khaktanatana India gi ahanba national sports university se Prime Minister Narendra Modi na Manipur da pirakhibani haike Manipuri Governor Ajay Kumar Bhala na phono kibda Manipuri Governor Ajay Kumar Bhala na phono khibda Manipur se India ki sports ki power aduga state asida sports personality leiba naha kaya haurakni maramasina Manipur asida sports ki road map ama semdok naba sports scientist thamduna malemda sakta na bhona bada tangai phadi maramasina ngasi pangthok liba district Olympic Games asina malemda leba asigi afaba sports ki feature ama Warakna bagi kongthang amada thangjin ba horak labani haike Lemkhong Army Camp among the Kukisina protest Toksinahan bagi Kudong Saba Lauraga Lajenda Laiba IDP Singi Mi Lenadra by Yum Mais Tado Kibagi Todo Rally Adu Yum Manak Nang Sangsila para Central Force na Karigi Ayaba Piribno Haiwang Amatrole maintain protest town of Honavada Central Force na ating with Piribagi Madam the Karigino Makogi Minmang Maktada, you may have Gimeku Kakalpa, Uraba Powder, Self Force, Natar may sak Pani Haina Tosadan like Tokiba, Galona, Masagi, you may sak Pa, Kanabhona get Aruba Mui, Amasu, Central Force in nothing but PK. Manipura told about Central Forces Ayamba, Maite Yamade Manipura Tarak Liba, Central Forces Ayamba, Maite Yamadi Nagasing on Sinduna, Labagi Toto, Miam, Puna Kanadana Lakabadi. Handa ki thawdok asina Central Force singi mising mikai naibagi thawong amuka hena mayek sengale yum mai thabagi thawdok ka mari lainana police na fare hariba miyoi sing adu wang phong chatraga mara leire haina selak piwa khaktana yaroi
थोदोक अदु कनाना इनसिलगा तोहलिबनो अमदी मफम अदु ngak seliba center force sing lanthok kamdokna yum mai tharam libno haiba mayek seng khangdokna bo honpham thoi semester na condemn tawbagi wafam phono lag tuminna leithokna sina irang asi loisina bo hona bada thoina puning sang de haibagi mawngni army na thongsa dabdagi kuki singna maitegi yum mai thakibani haina sangmai ac mla haikam dingona phono kiba wafam asi lengak lumna lawbaga loina na mathau ningthina tawkhidaba army personnel singda responsibility fixed of thoi security matik chana leiba leimakhong army camp nakta matau kramna yum mai thakribno haibagi matangda state lengakna mafam maduda mathau tawba security in charge mathakta inquiry chathagadamni asium phim asida india na tharpa center force singda manipur yelhomi miyamna matau kramna thajaba ngamgadaribano naga amadi maitei singna hoji punsinduna kuki narcotic singi mayokta punna leminanabagi thorang lokholingai serekta proxy war gi tongan ba lalong kya srinaduna psychological warfare ama satrakpagi mami saunu tai naga taru hat ki bagi matang da sena mioi phabda police na maitai ani gi maming hana pusilaktuna miyam na saman ma thona bo horon bisisu proxy war gi saruk amani hairi Kaksing District Hockey Association gi annual general body meeting ngasi Kaksing Trail wang model leiba yaisa sports arena da pangthokre Kaksing District Hockey Association ki president Warangthem Chandrasekhar vice president Khetri Mem Ibobi Harang Khonjam Vani Devi ahumna mifam mapu oiduna pangthokiba ngasi gi mifam aduda association ngasi gi secretary Thonawjam Nandana Mahakis sahi gi report aduga treasurer Noaithem Sarayana financial statement puthokuna khanarba matungda pass tawke ngasi gi mifam aduda Kaksing District Hockey Association gi 2026 tagi 2030 fawagi thaupugadaba mioi kunga humdoina saba anuba executive committee su khankre Warangthem Chandrasekhar president Khetrimem Iwobi Khetrimem Dharmadas Khetrimem Birbal Harang Khonjam Beni Devi na vice president Thonawjam Nandana secretary Nomaithem Sanayana treasurer oina thaupu purugani atai thaupugadab sing adudi Naurem Nomita Devi Nomaithem Sunita Laisram Sanathoi Nomaithem Sanahanbi M Ashalata M Ibemu Yankhom Mangol Jau Dr. Thoksom Ojit S Ravi Kumar Y Ratan Warangthem Nilo Yankhom Rajendra K S Momosa Y Damo K S Manihar K S Manichandrani ngasigi mifam aduda Kaksing Kendra ge MLA Manglam Rameshwar su saruk yaki Hockey Pinsi Makan percent of makan pay same na Kaksing District Hockey Pinsi same na kita mata na tu na kanda Pinsi ko na mapun jalari ye na yang kena si Hockey organizer association tu na Kaksing District Police, Kaksing Municipal Council, Langsai Thauna Manipur, Kaksing Bazaar Business Welfare Association amade Kaksing Kaithel apun balup imalup na pun sindula ngasi ayu Kaksing Bazaar da lamtu sengduk pagaloina na road median da lei chala kaya thakre ngasi throm aduda Superintendent of Police Kaksing Priyadarshini Laisram Kaksing District Police Personnel Singh Kaksing Municipal Council Caretaker Chairperson Naurem Sanjit Kumar Caretaker Councillor Singh Atai staff sing sanitary workers sing Langsai Thauna ki convener Khetrimem Rajiv amasung mahki kangbu Kaksing Bazaar Business Welfare Association ki president Naurem Nimai Chan secretary Khetrimem Ranjit atai thaupuba sing dukan phamba sing Kaksing Kaithel apunba imalup ki president Nomaithem Bhagyavati secretary Naurem Ushakiran atai puhum phambi kayana saruk yakhe Sadly, Sahias Degi Hauna, Regional Institute of Medical Sciences, RIMS, Impalda, MBBS, Sit Samaga, Kunmanga, or Madagi Sam, Yankai Hegat Hanabagi Matanga, National Medical Commission, Ayaba Pirakle, MBBS, Sit Masing Hengalakpana, Madam Oerga, Awang no the Laiba, Medical Tamningba, Singda, Kudong Sab, Piragani, Masis Matakta, and Sahias Degi Hauna, Dental College, RIMS, Impalda, Master of Dental Surgery, MDS, Hangdong Nabagi Matanga, National Dental Commission, Ayaba Pirakle, MDS ki coursing hangadori sing adudi oral and maxillofacial pathology and oral microbiology, periodontology, orthodontics and dentofacial
orthopedics, conservative dentistry, and endodontics, oral and maxillofacial surgery amasung prosthodontics and crown and bridge ni National Medical Commission amasung National Dental Commission aya pirak kibana maram oiraga rims na ana layeng gamari leinana mahi masing tambiba amasung matam gasana bamongda hai singlaba healthcare professional kaya Manipur madi awang nupok lamdamdagi masing yam puthokpa ngamlagani haina rims ki media cell na thadrokpa serial amada phongdorokle lakadori ba trahum suba Manipur Assembly election da 35 Khawok Assembly constituency da mirep oiduna mikhal thengnergani haina miamda lauthokladuna intending candidate ama oidiba social worker thoksom jadumani na leptana sathrakpa miamda mateng pangbi soruk ama oina constituency asigi ahal oiriba sing da asamba khudol posting tamduna ikai khumna utpagalena na tungi thabak thorum kya da mai pak oijagi haiduna thoni jakri candidate oigidoriba thoksom jadumani amadi mahaki imung manung sing khamo khungi tongan ba lekai singdagi ahal sing thoksom sana jawba thoksom manibabu ningthojam radha mohan saikom thauni laisram nimai khundrakpam ibotombe khundrakpam ibotomba saikom angau marangthem kumar ningthojam lairenjau ningthojam ibochau thoksom nimai saikom sana marangthem mangiaima ningthojam mangi khundrakpam momon amadi atai ahal kayana president members singoina saruk yaki tharong saruk amoina sahi humpu gi mathakta leiraba ima ibel sing amadi sahi humpu manga gi mathakta leiraba ahal laman nupa singda asamba khudol porsik tamduna ikai khumnaba utpagalona thoni jaki nakanamromda ahal singda khudol tambagi mangoina social worker thoksom jadumnina asangma senpham sing puthoktura semjinba loirba khabo tangkha lekai da leiba ibudho mapulgi sanglen amasung khambok makha lekai da leiba syam kanhai bamol madopta satuna thoni jabaga loinana semjinma lorba sanglen singadu khambok miam da khusin nakhi khambok assembly constituency ki toan ba polling station singdagi lakpa nupa nupi punnamioi lising aniromna sarugya ki bathrom atuda khambok assembly constituency ki intending candidate oiriba thoksom jadumani Mahakna lakadoriba trahom risuba Manipur Assembly election da 35 Khambok Assembly constituency da mirep ama oina mikhal thengnergani haina miyamda lautholuduna mahakpu amuktangdi nungsibiduna miyamgi mihut ama oina thabiduna miyamgi seva phanganbiu haina miyamdagi thawni jake Indian Red Cross Manipur State Branch da MG Avenue da branch asigi office da senior professional first aid certificate training ama thasigi lakliba tangtra nipan dagi horiga pangthoklagani haidiba senior professional first aid training asida thawa yawba mioi sing general public amadi professional sing saruk yaba yagani akupa marol namak Indian Red Cross Society Manipur State Branch dagi khanglabi yagani haina Indian Red Cross Society Manipur State Branch ki General Secretary Cyril Amana Hairi. Regional Political Party Amoriba Democratic People's Front DPF na Sinduna Democratic Women's Front DWF ki Sakang Maikang Nabagi Throm Ama Ngasi Wangkai Angom Lekai Community Hall Pangtokre Throm Aduda DPF ki State President Narengbam Rajiv Kumar na Mayai Tangwal Lauduna DWF ki President Okram Nandini Amadi Democratic Youth Front DYF ki President Kwansam Premjitsu Saruk Yaki DPF na Landam Asi da Sapong Lakpadagi Sapong Lakpagi Warol Piraduna DWF ki General Secretary Organization Waham Premita Layman Hai Housing Manipur ki Oiriba Pim Masina Maram Oiraga Wakal Manaba Ekoi Kujok Kara Lurba Kangla gi laifam da sangduna ibudhogi khubam da sangduna isana isagi I katuna leipak mapu masak khangna leipak ngakpa ngamba pinabiu haina wasak naduna khongpham amada lemin naduna mamang segi July anida Jem Hall Imphal ra front asi sapung lakibani DPF ki pandam sengi manungda isana isabu lengak saba mipal tanglagi hingloi se Manipur sector ngak se punna hingmin se
punna chakhotminasi manaba khunai ama semba asina singba yauri haiki Tripura Manipuri lon Sahitya amasung nat chakhot hanaba honabada achawa thodang loriba Manipuri Literary and Cultural Forum Tripurana takhelei tengbang luf takhel leima tengbang lup ka punna khusamnaraga lanthokadaba sahi sigi oiba manasing maming lemna khre ngarang July tang 38 thang numita phamkhiba award sub committee gi mifam amada lekhe warek pi matung ina manasing adu thasigi kuntarukta Sukant Academy Auditorium Agartala da pangthokadaba sahi gi mana lanthokpa amasung Manipuri Cultural Festival 2026 haiba thoram amada lanthoklagani manasing asigi manungda Tripura gi wangmuda leiba masak nariba mioi amada jati gi thakta sahi ani da piba Babure Taramani Memorial National Award Manipur gi saknariba aibi amadi activist Rajkumari Musuk Sana Devi da piragani Tripura da Manipuri Nat Chakhot Hanabagi Pandamda Jain Manipur Dance Academy Manipur Director Bilas Pukhrambamna Katpa Kala Sanskriti gi lamda piba Pukhrambam IBM Devi Nixing Mana si Ahan boy na Tripura gi saknarba Nat Sankritana Sakpa amasung Jagoi gi Rajdhari Rajkumar Brahmajit Singh hada piragani MLCF Tripura Lifetime Estimate Award na Manipuri Khunung Isai Saisakpi amasung Jagoi saknarabi Guru Khangrakpam Ongbi Vijay Lakshmi Singhada Khoisnam Bangavir Memorial Young Talent Award na Manipuri Jagoida Masin Tum Hawalaglibi Gold Medalist Kumantem Anima Sinhada Piragani Tharamtuda Kunaigi Saknai Singbu Kai Kumnabalina Lairik Pava First Division da Pass Tauraba Mario Singbu Taram Okani Masidanatana Academic Laureate Award Katimim Niva Devi Academic Excellence Award Khoisnam Bangavir Memorial Academy Awards Lanthokani Manal Thokpa amasung Cultural Festival gi thoram sida Manipur amasung awang nobu gi saknaiba aibamati activists kaya Manipuri Furup amadi Nat Punuksibiba miyamna saruk yabinaba Manipuri Literary and Cultural Forum Tripura gi General Secretary Sel amada April tawrakli Sanabagi Pauda City Club Hiroki Playground Sathariba 4th Maipakpi Memorial Trophy 2026 ki ngasi sanaki wa 3rd place ki match da Homies FC ga Sana FC ga apiba matam gi manungda goal amata sanaba ngamdabdagi penalty ki counter da Sana FC na Homies FC bu goal manga ahumda maithiba pikre Hojik aroibada moroi pahung pijari Olympic events in Singi district sing dasu pangthologani haina semester Waikam Sana High Grade Kaksing District Association gi nauna thau pugal sing khanbagi mifam pangthokre Democratic Women's Front ki sakhang maikhang nabagi thoram pangthokre Loinana 4th Maipakpi Memorial Trophy 2026 ki ahum subam mafam Sana FC na kanbangam kre Ngasi oinadi mes problem sanok seba matang silojire miyam ahum kanak krum jari